ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕ ꯕꯤꯀꯥꯁ ꯑꯦꯟꯕꯤꯑꯦꯁ ꯅꯩꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯏꯁꯩ ꯁꯛꯄꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯇꯨꯅ ꯁꯦꯝꯖꯔꯛꯄꯅꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯁꯤꯅꯖꯔꯤ ꯏꯁꯩ ꯁꯛꯄꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯠ ꯂꯩꯊꯔꯛꯂꯕ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯀꯗꯧꯔꯕ ꯃꯇꯝꯅꯤ ꯃꯆꯤꯜꯗ ꯇꯞꯅ ꯀꯅꯥ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝꯅ ꯏꯁꯩ ꯁꯛꯂꯒ ꯂꯩ ꯃꯈꯣꯡ ꯆꯣꯝꯂꯤꯕ ꯄꯥꯟꯊꯣꯏꯕꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯤꯕ ꯔꯣꯕꯥꯔꯠꯅ ꯎꯔꯦ ꯃꯄꯥꯅ ꯄꯩꯁꯥ ꯊꯧꯔꯨꯆꯣ ꯍꯥꯏꯗꯅ ꯊꯥꯔꯛꯂꯤꯕ ꯔꯣꯕꯥꯔꯠꯇꯨ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯒꯝ ꯒꯝ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯕꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ ꯍꯥꯟꯅ ꯃꯍꯥꯛ ꯑꯃꯨꯛꯇ ꯄꯥꯟꯊꯣꯏ ꯈꯣꯏꯗ ꯂꯥꯛꯈꯤꯗ꯭ꯔꯤ ꯃꯄꯥꯅ ꯉꯁꯤꯗꯤ ꯃꯥꯕꯨ ꯑꯣꯏꯅ ꯄꯩꯁꯥ ꯊꯧꯔꯨꯅꯕ ꯊꯥꯔꯛꯄꯅꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯦꯞꯂꯝꯂꯕ ꯃꯇꯨꯡꯗ ꯂꯨꯖꯗꯕ ꯃꯇꯧꯗꯨ ꯎꯠꯊꯣꯔꯛꯏ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯤ ꯃꯈꯣꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯇꯧꯔꯤꯕ ꯃꯊꯧꯗꯨꯗ ꯋꯥꯈꯜ ꯂꯨꯞꯈꯤꯕꯅ ꯄꯥꯟꯊꯣꯏ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯗꯨꯅ ꯂꯩ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯔꯣꯕꯥꯔꯠꯅ ꯄꯥꯟꯊꯣꯏꯅ ꯇꯞꯅ ꯁꯛꯂꯤꯕ ꯏꯁꯩꯗꯨ ꯇꯥꯔꯤ ꯅꯥꯁꯣꯟꯅꯅ ꯍꯥꯏꯔꯛꯏ ꯔꯣꯕꯥꯔꯠꯅ ꯏꯁꯩ ꯌꯥꯝ ꯍꯩꯀꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯟꯊꯣꯏ ꯍꯧꯒꯠꯂꯛꯂꯒ ꯀꯅꯥꯅꯣ ꯄꯥꯟꯊꯣꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯔꯣꯕꯥꯔꯠ ꯅꯣꯛꯂꯒ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯉꯤꯗꯨꯕꯣ ꯀꯟꯅ ꯂꯥꯎꯕꯁꯨ ꯅꯠꯇꯦ ꯄꯥꯟꯊꯣꯏ ꯏꯊꯛ ꯊꯀꯠꯅ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯀꯅꯥ ꯍꯪꯕꯅꯣ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯔꯣꯕꯥꯔꯠꯅ ꯁꯛꯅ ꯐꯖꯔꯤꯕ ꯈꯣꯟꯖꯦꯜꯅ ꯅꯨꯡꯁꯤꯔꯤꯕ ꯏꯁꯩꯅ ꯍꯩꯔꯤꯕ ꯌꯥꯝꯅ ꯄꯥꯝꯃꯤꯕꯣ ꯑꯣꯏꯖꯔꯒꯦꯗꯅ ꯑꯩꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯄꯥꯟꯊꯣꯏ ꯁꯥꯎꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯍꯪꯂꯛꯏ ꯀꯅꯥ ꯍꯪꯕꯅꯣ ꯔꯣꯕꯥꯔꯠꯅ ꯅꯪ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯋꯥꯔꯤ ꯉꯥꯛ ꯁꯥꯗꯣꯛꯁꯤ ꯀꯩꯗꯧꯒꯦ ꯔꯣꯕꯥꯔꯠꯀꯤ ꯃꯑꯣꯡꯗꯣ ꯄꯥꯟꯊꯣꯏ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯉꯛꯏ ꯀꯅꯥ ꯍꯪꯕꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯔꯣꯕꯥꯔꯠ ꯌꯥꯝꯅ ꯀꯥꯛꯅ ꯅꯄꯥꯔꯥ ꯔꯥꯖꯦꯟꯗꯣ ꯑꯗꯨ ꯑꯃꯇ ꯀꯧꯊꯣꯔꯛꯑꯣ ꯄꯥꯟꯊꯣꯏ ꯋꯥꯈꯜꯗ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯃꯛ ꯈꯪ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯤ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯄꯥ ꯔꯥꯖꯦꯟꯗ ꯄꯩꯁా ꯊꯧꯕ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯪꯈ꯭ꯔꯒ ꯃꯄꯥꯕꯨ ꯀꯧꯔꯦ ꯃꯥꯅ ꯆꯪꯈꯤꯕꯗꯨ ꯔꯣꯕꯥꯔꯠ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯆꯤꯜꯗꯁꯨ ꯁꯣꯜꯂꯤ ꯐꯗꯤ ꯐꯖꯔꯤ ꯄꯣꯠꯅꯤ ꯔꯥꯖꯦꯟ ꯊꯣꯔꯛꯂꯒ ꯔꯣꯕꯥꯔꯠ ꯂꯥꯛꯏꯗꯅ ꯀꯥꯈꯠꯂꯛꯎ ꯍꯦꯛꯇ ꯐꯝꯁꯤꯁꯦ ꯑꯩꯁꯨ ꯁꯥꯔ ꯀꯥꯎꯕꯗ ꯀꯣꯜ ꯇꯧꯔꯛꯀꯦ ꯇꯧꯔꯝꯂꯤꯕꯅꯤ ꯄꯩꯁꯥꯗꯨ ꯃꯇꯝ ꯈꯖꯤꯛꯇꯪ ꯉꯥꯏꯕꯤꯌꯨ ꯍꯥꯏꯖꯒꯦꯗꯅ ꯔꯣꯕꯥꯔꯠ ꯈꯣꯟ ꯀꯂꯞꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯀꯥ ꯔꯥꯖꯦꯟ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯕꯕꯥꯅ ꯍꯥꯏꯕꯗ ꯄꯩꯁꯥꯗꯣ ꯄꯤꯅꯤ ꯍꯥꯏꯔꯒ ꯁꯨꯡꯄꯤ ꯄꯤꯔꯛꯇꯦ ꯍꯥꯏꯅꯦ ꯅꯝꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏꯕꯅꯤ ꯑꯩꯅ ꯁꯥꯎꯔꯛꯂꯗꯤꯅꯦ ꯅꯥꯇꯩ ꯆꯥꯖꯔꯣꯏ ꯍꯩ ꯐꯨꯔꯒ ꯀꯣꯛꯊꯣꯛꯅꯒꯦꯁꯨ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯅꯤ ꯅꯁꯥꯒꯤ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯉ ꯐꯥꯎꯕ ꯄꯩꯁꯥꯗꯨꯒ ꯁꯛꯆꯅꯕꯗꯤ ꯌꯥꯒꯗꯕ ꯅꯠꯇꯦ ꯈꯪꯉꯨ ꯔꯥꯖꯦꯅ ꯁꯥꯎꯈꯤꯅꯨꯅꯦ ꯏꯕꯨꯡꯉꯣ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ ꯑꯩꯅ ꯍꯦꯟꯅ ꯄꯤꯊꯣꯛꯅꯤꯡꯂꯤꯕꯅꯤꯅꯦ ꯋꯥꯔꯤꯗꯨꯗꯒꯤ ꯂꯩꯊꯣꯛꯄ ꯑꯣꯏꯅ ꯔꯥꯖꯦꯅ ꯄꯥꯟꯊꯣꯏꯕꯨ ꯀꯧꯏ ꯄꯥꯟꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯃꯛꯏ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ ꯔꯥꯖꯦꯅ ꯆꯥ ꯂꯣꯜꯂꯛꯎ ꯃꯤ ꯂꯥꯛꯑꯗꯤꯅꯦ ꯆꯥ ꯂꯣꯟꯒꯅꯤ ꯁꯤ ꯈꯪꯗꯕ꯭ꯔꯣ ꯅꯪꯕꯣ ꯏꯆꯝ ꯆꯝꯕ ꯃꯤꯁꯨ ꯅꯠꯇꯦ ꯄꯥꯟꯊꯣꯏꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯔꯣꯕꯥꯔꯠꯅ ꯍꯥꯟꯅ ꯄꯥꯟꯊꯣꯏꯗ ꯌꯦꯡꯂꯒ ꯈꯨꯝꯃꯛꯏ ꯌꯥꯔꯦꯗ ꯆꯥꯒ ꯊꯛꯇ꯭ꯔꯕꯁꯨ ꯅꯪ ꯎꯕꯁꯤꯗꯤ ꯁꯥꯎꯕꯒ ꯍꯜꯂꯤꯗꯨꯅꯤ ꯔꯥꯖꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯀꯥ ꯍꯣꯔꯦꯟ ꯕꯕꯥꯗ ꯐꯣꯟ ꯇꯧꯍꯜꯂꯛꯀꯦ ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯄꯥꯟꯊꯣꯏꯗ ꯃꯍꯥꯛꯀꯤ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯔꯥꯖꯦꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯄꯥꯟꯊꯣꯏꯗ ꯌꯦꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯈꯩꯗꯤꯅꯦ ꯃꯤꯅ ꯂꯥꯛꯄꯗ ꯑꯩ ꯂꯩꯇꯦ ꯍꯥꯏꯈꯣ ꯀꯔꯤꯒꯤꯅꯣ ꯍꯦꯛꯇ ꯄꯪꯀꯧꯗ ꯀꯧꯔꯛꯏꯗꯨꯕꯣ ꯍꯥꯟꯅꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯉꯣꯟꯗ ꯃꯤ ꯂꯥꯛꯄꯗ ꯑꯩ ꯂꯩꯇꯦ ꯈꯨꯝꯃꯨ ꯍꯥꯏꯗꯅ ꯃꯄꯥꯅ ꯉꯥꯡꯂꯤꯉꯩꯗꯨꯗ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯁꯥꯈꯤꯗꯣ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯒ ꯍꯦꯛꯇ ꯄꯥꯟꯊꯣꯏꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯂꯥꯎꯔꯛꯏ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯈꯪꯅ ꯈꯪꯅ ꯅꯄꯥꯕꯨ ꯀꯧꯊꯣꯛꯍꯜꯂꯤꯕꯁꯦ ꯅꯄꯥꯁꯤ ꯐꯨꯔꯝꯂꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯌꯥꯔꯣꯏꯅꯦ ꯂꯩꯅꯥ ꯆꯦꯟꯕꯤ ꯑꯣꯏꯕꯅꯤꯅ ꯅꯃꯥꯗꯨꯁꯨ ꯂꯥꯌꯦꯡꯕꯗꯅꯤꯅꯦ ꯁꯦꯜ ꯀꯌꯥꯝꯁꯤ ꯇꯣꯜꯂꯤꯕꯁꯦ
Nang pokpada namadusu siredana, namadusu nang nahaledana, adudasu penraduna napasisu amuk hatki tauribro. Si hairaga laktuna intoki. Panthoidu adoki matik thina nganglabadu fauba karisu khumdi. Numit khudingi asumna ngangduna lairabani. Adubu siba ngamdabagi hingliba haibaduni panthoina lairibasi. Miyoibagi punsidi awaba nungaiba anina pullaga semi haini. Miyamagi punsida awaba khara nungaiba khara thengnaba ngakte. Adubu masi sumi haidana mi khudingmakna launarabasu. Panthoigi punsidadi awaba ngaktena mapum oi. Apoki mama laikhidabasina magi sunungaiba phanglanu haidana tambibaga chap manakri. Piklingaidagi mapagi minungsi phanglakti. Adugi sumatakta mama atombina mahakpu tathina tatawiduna lakhiban. Asengbadi mama nabada pusinkiba paisa natti. Mama laitraba matungda mapa rajena sakhi laurakpadagi tapna tapna makhoina nungai thokpada pusinkiban. Numidangi sak toklaba matungda panthoi magi kada karigumba ma iduna lai. Asomdana Robert na mayumda hankraga mapa ibungo kaubada wa khara hairaba matungda kaubana Rajenda phone tawre. Rajen yamna tanna paikhalai hek paibaga kaubana Rajela Rajena hoi mani sar kaubana nangi paisado singba ngamloi tarba natro. Hangak ibaw hangyo tabada Rajen taha pakatna nati sar aigi se natayama. Wado haiba loidringai marak thatlaga kaubana hairi. Pharene ai wa ma haigi munataw. Aina haiba wa sida nang yaraba nangi paisadudi kaisu nati khudakta kokpi. Rajen amukasu nanghauroi matago kari oirabano sar ekta haibiyo ayazagi. Kaubana aigi sanupa mathanda pokpa Robert na nangi na sanupido pami hairinya aigi ima oiba pa. Nangsu khanduna yengu aigi ima oijaba haibase araibadi natti adugisu mathakta nangi paisa singdo loina kokpigadoribaninya kari khaliba hairakliba wadu thok ek ikhan thadana yathokhiba yaba wadi natti adubu macha nungsiba khamdraba paisagi mayaina ngauraba mapa mangondadi khatheningai oiba wa oikidri ektam mikup amani tang khanaraga yamna harauna sinnaba mata laitana khumlai. Rajena aigidi laibag yamna phawani ni sa hekta pige kai isa nupaduna bu pamdabadinya sarna haiba matamda hekta yai kaubu usitabag minok ga manok laga hairi awon pot ki dinya khalunu darka laiti nohina bu yara badinya aigi side hekta honge. Rajena yai aidi sarna haiba khuding loini yazara daban kaubu pharine dudia adubu Rajen Hauksik maki oinadi luhongba haibado pharak khara tagani aigi thaba khara lai mathanta pokpa isani saunu hongani adumakpo hausiki aigi election gi thabak yamna seli nangsu khangiru mangaire. Rajena khangjai sar kaisu kaidida sarna haiba matamda hekta yai kauban adubu luhongdrabasu nasanu pido aigi da thamgi hongdaw lairedana minung lakpagi thabak mateng pangnaba nang kari khanba masaidagi sanariba warido sakhina loudspeaker thau haibadagi tharga sanaban aduna maksu loina tariban aduna Rajenda khusina si yai haiko haibagi mawongda ingitsu tori ngak tumina lairurag matungda Rajen taha khumai kai sukai sar luhongadaba lairaba sibu adu sar aigi paisadudi kaubana aina haikrabadi koklabani madugi matha saruranu hayengdo nasanupido lauba isani patharaki thamiko hoi sa thambiro phondo thamkri sakhidi kari haironi haraoda maton thokli ajensu ado mangai harauri paisado kokpiba sangapanga leiba moigi su ngaisen oigadawri haibagi wakhalda Panthoigidi karimata khandana miwoibagi chatnabi haibado makhoide laikhidri. Asumna nonganki nahan makai thengna haugatpa sakhidu ngasi ngantana haugalakle.
Panthoi lai thangwai thange tauduna leiramni madu ubada mahausa gi mahausa Panthoi bu kanna kawi Panthoi fat lai thoraklaga kaya gi ima Shaki wakhal lama khallaga yamna tapna kaishu haideda thalo thalo ima sagalo laklage ko hairaga sanki mataududa Panthoi angakpa phau hana Shaki na sungtau taukhidaba matau oibana Rajen Panthoi Shaki punna sathakli Shaki na yamna nungsiba saraga atapa khonjelda Panthoi di yenglaga hai ibiyama wamta haigini ima Panthoi ngasai di ngaklibani ngasi gi Shaki gi matau sida amuk ki hena ngakna khumai Shaki na ngarak laklambani pado Robert kawi sangga panga yamna leiba paisa yamna paiba imungi machani ne mapado handak election lepnaba kanna honaribani mirol su kaya leijadaban aduna ne makhoina laklaga ne nangbu makhoi gi mi lakpagi sa nung lonbada mateng khara pangbiyu hairi ne nangbu kari khalige bema Panthoi inganga I kari su khangnadaba imung amada hairakliba wari sibu kari nu khali Panthoi na khumaktringai Shaki na amuk hairi napada makhoi gi paisa su yamna toli aduna ne makhoi na haiba wase nangna yadrabadi napagi paisa do singba ngamdribanina tawgeda ngamba imungni aduna napabu pharaga pukhidra natragana police naga phagadra khanbada asima suwa khansi yamu wareda aduna ne makhoi gi mateng khara panglaga khara tapna singba yanaba hona sine nang yaroko Panthoi tapna adubo ima mari mata sunataba karisu khangnadaba imungduda kamaina ithanta aina wadu loidri Rajen na marak fathalaga hairi karigi khangnadaniya aina toina saliba imungnine adugi sumathakta nang khakta nati nang gumbi laisabi macha mayam ama leiramgadoribanine namana hairi se yaw masi phawwa nang ipagi mateng pang yadrabadi aidi makhoina phakibra natragana hatkibra amadi soidrabani horen lawba lakani ko loisilaga lei si hairamlaga Rajen chatkri magi matung inaraga Shaki su thoki Panthoi wakhaldu wana kari tawsigi khali adubu kari di tawruni mapabu awaba tahanbari mahak pamanti adugi su mathakta mapana haiba wanina yamna thajana machagi wanaba mapana silloi haibagi wakhalda mahak chatlagi khali Pung 10 makhai muktari Thogalda gari khambagi makhol tai haidana Rajen su senthore Robert oirambaduda chanchilaga kawi ibungo Robert sangau ha loiselalagage asi sofa siding hak phamamuko hairamlaga imungda phat chenchinki Robert to ningba thungba apama phangbagi minokta hautana nokle Panthoi do saksana naba sak thiduna lairambani Rajen do chanchilaglaga hairi hey tabra ibung odu la horene kuina nga heloisi phat loisiloro selu Shaki haima thuna loisiloro ne nangbo phajaba ananba phi selu chamo tawnu Panthoi thiba sak tu di yenglaga ima ai sak saraga chat haibaga loiba nangdi Shaki na phathali yare sak pu kaino ai ta horage selu ne nangbo chango hairaga Panthoi bu chinglaga puki minute 10 muki matungda Panthoi do thorakni Shaki ga loina duna Robert tu Panthoi bu ubada sadoi ka hek ye Panthoi asuki matik chingle asangba masugi top slipli asangba masugi phanik se mai thungdi kaya kidi adubu akiba kanana su helaroidaba mai thung madu ubada Robert wa ngangdana yengduna lei magi mityengsi Panthoi sunga yek hainadi Shaki na ibungwa ngaibada waramani chalo chanminakro Robert Panthoi gi makutu pai gi tawrai Panthoi hainadana phat laithoki aduga Shaki da ai chaningdi haibagi mityengdi yenglam adubu madu Shaki na karisu oina khankhidi Panthoi gi mataudu ubada Robert chaurangna hairami Thogloko
ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯗꯣ ꯃꯆꯤ ꯂꯦꯡꯗꯦ ꯁꯥꯈꯤꯅ ꯅꯝꯗꯅ ꯄꯥꯟꯊꯣꯏꯕꯨ ꯄꯨꯔꯒ ꯔꯣꯕꯥꯔꯠꯀꯤ ꯒꯥꯔꯤꯗ ꯇꯣꯡꯍꯟꯈ꯭ꯔꯦ꯫ ꯆꯠꯂꯝꯗꯥꯏꯗꯨꯗ ꯄꯥꯟꯊꯣꯏ ꯃꯄꯥꯕꯨ ꯎꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯄꯥꯟꯊꯣꯏ ꯌꯨꯝꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯈꯤꯗꯨ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯍꯣꯟꯇꯣꯛꯂꯒ ꯄꯔꯞ ꯄꯔꯞ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ꯫ ꯔꯥꯖꯦꯟꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯒ ꯆꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯈꯤꯁꯨ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ, ꯆꯠꯈ꯭ꯔꯦ, ꯋꯥꯏ ꯁꯪꯉꯦ, ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯊꯦꯝꯕꯗ, ꯍꯦꯛ ꯅꯝꯗꯅ ꯆꯠꯍꯟꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡꯁꯤꯅꯅꯦ ꯈꯥꯝꯃꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯨꯔꯕꯗꯤ ꯆꯠꯂꯨꯒ ꯌꯥꯔꯛꯀꯗꯕ ꯅꯠꯇꯦ ꯅꯆꯥ ꯁꯛꯍꯦꯟꯕꯤꯗꯣ꯫ ꯔꯥꯖꯦꯟ ꯆꯥꯛ ꯆꯥꯅ ꯆꯥꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯆꯥꯅꯕ ꯇꯧꯔꯣ, ꯅꯪꯁꯨ ꯂꯥꯝꯃꯝꯃꯅꯤ꯫ ꯁꯣꯝꯗꯅ ꯄꯥꯟꯊꯣꯏꯗꯨ ꯋꯥ ꯑꯃꯇ ꯍꯥꯏꯕꯒ ꯅꯪꯗꯦ, ꯁꯣꯔ ꯐꯥꯎꯕ ꯑꯃꯨꯛ ꯊꯤꯡꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯔꯣꯕꯥꯔꯠꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏ ꯏꯁꯩꯒ ꯉꯪꯗꯅ ꯊꯧꯔꯤ꯫ ꯔꯣꯕꯥꯔꯠꯅ, ꯑꯁ ꯅꯪꯅ ꯌꯥꯔꯛꯀꯅꯤꯁꯦ ꯑꯩꯗꯤ ꯊꯥꯗꯤ ꯊꯥꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯔꯛꯂꯦꯗꯅ꯫ ꯉꯔꯥꯡꯗꯤꯅꯦ ꯑꯁ ꯑꯩꯁꯦ ꯃꯣꯟꯗꯥ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ, ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯗ꯫ ꯍꯥꯏꯔꯤꯕꯗꯨ ꯄꯥꯟꯊꯣꯏ ꯇꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯦꯡꯕꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯜꯂꯤ꯫ ꯔꯣꯕꯥꯔꯠꯀꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯌꯨꯝꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯤ ꯃꯌꯨꯝꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯏ꯫ ꯆꯥꯎꯔꯕ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯂꯒ ꯃꯅꯨꯡꯗ ꯊꯧꯖꯤꯜꯂꯛꯄꯗꯗꯤ ꯎꯔꯦ ꯌꯨꯝꯗꯨꯒꯤ ꯃꯑꯣꯡꯗꯨ꯫ ꯅꯛꯁꯤꯜꯂꯒꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯏ꯫ ꯄꯥꯟꯊꯣꯏ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯍꯥꯛ ꯌꯨꯝꯗꯨꯗ ꯀꯥ ꯍꯦꯟꯅ ꯌꯦꯡꯁꯤꯟꯗꯦ, ꯌꯨꯝꯗꯨ ꯏꯆꯤꯛ ꯆꯤꯛꯄꯒꯤ ꯃꯑꯣꯡ ꯇꯧꯏ꯫ ꯃꯤ ꯂꯩꯇꯦ꯫ ꯃꯗꯨꯗ ꯔꯣꯕꯥꯔꯠꯇ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯛꯏ꯫ ꯄꯥꯟꯊꯣꯏꯅ, ꯃꯤ ꯑꯃꯠꯇ ꯎꯗꯦ, ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯕꯅꯣ? ꯔꯣꯕꯥꯔꯠꯅ, ꯀꯅꯥꯏ ꯃꯤꯅꯣ? ꯑꯩ ꯂꯩꯁꯤꯗꯤ꯫ ꯄꯥꯟꯊꯣꯏ ꯍꯩꯅꯗꯅ, ꯚꯣꯠꯀꯤ ꯃꯤ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯔꯣꯕꯥꯔꯠꯅ, ꯑꯣ ꯀꯩꯅꯣꯍꯩ, ꯚꯣꯠꯇꯤ ꯋꯥꯠꯂꯤ ꯀꯩꯅꯣ, ꯃꯤꯕꯨꯗꯤ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯈꯔ ꯂꯥꯛꯄꯅꯤ꯫ ꯂꯥꯛꯑꯣꯁꯤ, ꯑꯗꯨꯏ ꯈꯜꯂꯨꯅꯨ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡ ꯊꯥꯅ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏ ꯋꯥꯈꯜꯗ ꯈꯟꯖꯥꯅꯩ, ꯃꯤꯁꯨ ꯀꯌꯥ ꯂꯥꯛꯇꯕꯁꯤꯗ ꯀꯌꯥꯝ ꯌꯥꯝꯕ ꯊꯕꯛ ꯂꯩꯔꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯔꯣꯕꯥꯔꯠꯅ ꯂꯥꯎꯔꯛꯏ, ꯀꯩꯅꯣ ꯂꯦꯞ ꯂꯩꯗꯨꯅ, ꯏꯀꯥꯏꯔꯤꯕ꯭ꯔꯣ? ꯍꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯄꯥꯟꯊꯣꯏꯁꯨ ꯇꯞꯅ ꯌꯨꯝꯗꯨꯗ ꯆꯪꯉꯛꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯒ ꯔꯣꯕꯥꯔꯠꯅ ꯄꯥꯟꯊꯣꯏꯒꯤ ꯃꯈꯨꯠ ꯄꯥꯏꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯄꯥꯟꯊꯣꯏꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯀꯩ ꯊꯕꯛꯅꯣ ꯇꯧꯒꯗꯕꯗꯣ? ꯔꯣꯕꯥꯔꯠꯅ, ꯀꯔꯤ ꯊꯕꯛꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤꯗꯅ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯟꯊꯣꯏ ꯁꯥꯎꯒꯠꯂꯛꯏ, ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯒꯨꯝꯕ ꯎꯁꯤꯠꯇꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯌꯨꯝꯁꯤꯗ ꯚꯣꯠꯀꯤ ꯃꯤ ꯂꯥꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯒ ꯑꯩ ꯂꯥꯛꯄꯅꯤ꯫ ꯄꯥꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯔꯣꯕꯥꯔꯠ ꯌꯥꯝꯅ ꯍꯥꯎꯇꯅ ꯅꯣꯛꯏ꯫ ꯅꯪꯗꯤ ꯅꯣꯏ ꯏꯃꯨꯡꯅ ꯌꯥꯝꯅ ꯂꯦꯝꯅ ꯊꯥꯔꯛꯏꯕ ꯑꯣꯏꯔꯦ, ꯐꯖꯩꯅꯤ ꯋꯥꯔꯤ ꯀꯥꯇꯦ꯫ ꯁꯤꯁꯤ ꯑꯩ ꯍꯥꯏꯒꯦ, ꯒ꯭ꯌꯥꯟ ꯇꯥꯎ, ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯕ, ꯑꯩꯒ ꯂꯨꯍꯣꯡꯗꯣꯏꯕ, ꯑꯗꯨꯒꯤꯅꯤ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯤ, ꯈꯪꯉꯦꯀꯣ? ꯄꯥꯟꯊꯣꯏ ꯋꯥꯗꯨ ꯊꯥꯖꯗꯦ ꯔꯣꯕꯥꯔꯠꯅ ꯀꯔꯦꯝꯅꯔꯤꯕꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩ ꯆꯠꯂꯒꯦ, ꯃꯤꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦ, ꯊꯕꯛꯁꯨ ꯂꯩꯇꯕꯅꯤꯅ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯂꯣꯝꯗ ꯆꯠꯀꯦ ꯇꯧꯏ꯫ ꯔꯣꯕꯥꯔꯠꯅ ꯄꯥꯟꯊꯣꯏꯕꯨ ꯐꯠ ꯐꯥꯔꯒ ꯍꯥꯏꯔꯛꯏ, ꯍꯦꯛꯇ ꯆꯠ ꯌꯥꯕ꯭ꯔꯣ? ꯅꯪꯁꯦ ꯄꯩꯁꯥꯗꯨ ꯎꯅꯔꯤꯕꯅꯤ, ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦꯅꯦ ꯅꯪꯒꯤ ꯈꯟꯕꯗ, ꯑꯗꯨꯕꯨꯅꯦ ꯃꯃꯜ ꯇꯥꯡꯅ ꯂꯩꯔꯤꯕꯅꯤ ꯅꯪꯁꯤ, ꯑꯗꯨꯅ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯀꯥꯏꯗꯤ ꯌꯥꯔꯣꯏꯀꯣ? ꯁꯤ ꯍꯥꯏꯔꯒ ꯔꯣꯕꯥꯔꯠ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯄꯥꯟꯊꯣꯏ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯃꯄꯥꯃꯛꯅꯕꯨ ꯍꯥꯏꯕꯁꯤꯗ ꯔꯣꯕꯥꯔꯠꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯗ ꯑꯩꯅ, ꯃꯗꯨ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯀꯣ, ꯅꯪ ꯀꯩꯁꯨ ꯋꯥꯔꯣꯏ꯫ ꯄꯥꯟꯊꯣꯏ ꯃꯁꯥꯗꯨ ꯀꯔꯤ ꯇꯧꯅꯤ ꯈꯪꯗꯦ, ꯅꯨꯡꯉꯥꯏꯇꯕ ꯀꯞꯅꯤꯡꯕꯅ ꯌꯣꯝꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯥꯡꯂꯒ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯆꯦꯟꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯅ ꯃꯥꯕꯨ ꯐꯥꯔꯒ ꯃꯊꯛꯇ ꯆꯤꯡꯂꯒ ꯄꯨꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯧꯗꯨꯗ ꯄꯥꯟꯊꯣꯏ ꯄꯥꯈꯠꯅ ꯂꯥꯎꯏ, ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯀꯅꯥ ꯂꯩꯒꯦ? ꯁꯨꯝꯅ ꯀꯞꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ
ꯀꯅꯥꯅꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗꯨꯗ ꯔꯣꯕꯥꯔꯠꯀꯤ ꯃꯄꯥꯁꯨ ꯂꯩꯇꯦ꯫ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯉꯁꯤꯗꯤ ꯔꯣꯕꯥꯔꯠꯅ ꯀꯅꯥꯝꯇ ꯂꯥꯛꯇꯅꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯌꯨꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯄꯥꯟꯊꯣꯏꯅ ꯂꯥꯎꯖꯔꯤꯕꯗꯨ ꯇꯥꯕꯤꯅꯕ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯃꯤ ꯂꯩꯇꯦ꯫ ꯔꯣꯕꯥꯔꯠ ꯄꯥꯟꯊꯣꯏꯅ ꯂꯥꯎꯔꯤꯕꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄꯥꯟꯊꯣꯏꯕꯨ ꯁꯤꯡꯗꯨꯅ ꯄꯨꯏ꯫ ꯄꯥꯟꯊꯣꯏꯁꯨ ꯂꯥꯎꯕ ꯂꯦꯞꯇꯦ, ꯄꯥꯈꯠꯅꯁꯨ ꯀꯞꯂꯤ꯫ ꯀꯥ ꯌꯧꯔꯕꯗ ꯔꯣꯕꯥꯔꯠꯅ ꯄꯥꯟꯊꯣꯏꯕꯨ ꯂꯥꯛꯇꯅ ꯏꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯐꯅ ꯂꯥꯎꯔꯕꯁꯨꯅꯦ, ꯀꯟꯕꯤꯅꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯇꯥꯕꯤꯅꯕ ꯐꯥꯎꯕ ꯂꯩꯔꯣꯏ꯫ ꯂꯥꯎꯒꯅꯨ, ꯋꯥꯅꯕꯅꯤ"꯫ ꯁꯤ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏꯒꯤ ꯃꯁꯥ ꯁꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏ ꯃꯥꯒꯤ ꯑꯉꯝꯕꯤ ꯊꯥꯛꯇ ꯔꯣꯕꯥꯔꯠꯄꯨ ꯏꯟꯊꯣꯛꯂꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯉꯝꯒꯅꯤ? ꯅꯨꯄꯥ ꯑꯃꯒ ꯃꯨꯛꯅꯕꯗꯤ ꯄꯥꯟꯊꯣꯏ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯞꯄ ꯂꯥꯎꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯀꯗꯧꯔꯦ꯫ ꯄꯥꯟꯊꯣꯏ ꯉꯁꯥꯏꯗꯒꯤ ꯀꯞꯄꯒ ꯂꯩ꯫ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯂꯕꯅꯤꯅ ꯃꯥꯒꯤ ꯆꯦꯟꯈꯤꯅꯕ ꯂꯝꯕꯤꯁꯨ ꯂꯩꯇꯦ꯫ ꯆꯦꯟꯒꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯈꯤꯗ꯭ꯔꯤ꯫ ꯅꯧꯖꯔꯤꯕꯤꯅꯤ, ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯄꯥꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯤ꯫ ꯄꯩꯁꯥꯒꯤꯗꯃꯛ ꯃꯥꯕꯨ ꯌꯣꯟꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯦꯝꯖꯐꯝꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤ ꯈꯟꯕꯗ ꯄꯥꯟꯊꯣꯏ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗꯦ꯫ ꯈꯜꯂꯒ ꯍꯦꯟꯅ ꯀꯞꯂꯤ꯫ ꯊꯦꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯔꯣꯕꯥꯔꯠꯇꯨ ꯁꯣ ꯍꯥꯡꯂꯒ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯄꯥꯟꯊꯣꯏꯒꯤ ꯃꯃꯥꯏꯗꯨ ꯊꯥꯡꯀꯠꯂꯒ ꯍꯥꯏꯔꯛꯏ, "ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄꯗꯣ ꯀꯥꯁꯤꯗ ꯁꯨꯝ ꯂꯩꯕ ꯇꯥꯕꯅꯤ꯫ ꯅꯪꯅꯕꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯖꯧ꯫ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ, ꯅꯪꯕꯨ ꯄꯩꯁꯥꯒ ꯎꯅꯔꯛꯂꯤꯕ ꯅꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯤꯒꯦ? ꯈꯜꯂꯨ, ꯃꯨꯟꯅ ꯈꯜꯂꯨ"꯫ ꯄꯥꯟꯊꯣꯏ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯪꯂꯒ ꯌꯦꯡꯈꯤꯕ ꯃꯐꯝꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯀꯥꯎꯕꯅ ꯔꯣꯕꯥꯔꯠꯄꯨ ꯀꯧꯔꯛꯏ꯫ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯔꯣꯕꯥꯔꯠ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ꯫ ꯔꯣꯕꯥꯔꯠꯅ ꯀꯥꯎꯕꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯃꯤ꯫ ꯀꯥꯎꯕꯁꯨ ꯃꯆꯥꯅ ꯇꯧꯕꯗꯨ ꯊꯤꯡꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯍꯦꯟꯅ ꯑꯗꯨꯝ ꯃꯆꯥꯒꯤ ꯏꯅꯣꯠ ꯍꯥꯞꯂꯤ꯫ ꯀꯌꯥꯗ ꯇꯨꯀꯠꯆꯔꯤꯕ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ! ꯃꯁꯤꯃꯛꯅꯅꯤ ꯔꯣꯕꯥꯔꯠꯀꯤ ꯃꯃꯥꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ꯫ ꯀꯥꯎꯕꯁꯨ ꯅꯨꯄꯤ ꯃꯈꯜ ꯁꯨꯅ ꯂꯣꯏꯅꯕ ꯃꯤ꯫ ꯃꯥꯒꯤ ꯃꯔꯝꯆꯠꯇꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯂꯛꯄꯗꯒꯤ ꯃꯄꯥꯝꯗ ꯍꯟꯈꯤꯕꯅꯤ꯫ ꯀꯥꯎꯕ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯏ ꯁꯪꯉꯤ ꯈꯜꯂꯤ꯫ ꯔꯣꯕꯥꯔꯠꯁꯨ ꯑꯗꯨ ꯃꯉꯥꯏ, ꯃꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯅꯠꯇꯦ꯫ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯕ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯝꯁꯤꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯇꯪ ꯂꯩꯕꯅꯤ꯫ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯗ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ꯫ ꯄꯥꯟꯊꯣꯏꯗꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯗ ꯋꯥꯃꯟꯗꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯌꯨꯛꯇꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯁꯥꯅ ꯊꯣꯡꯖꯈꯤꯕ ꯆꯥꯛ ꯑꯗꯨ ꯐꯥꯎꯕ ꯆꯥꯕ ꯅꯪꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯔꯣꯕꯥꯔꯠꯇꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯄꯥꯟꯊꯣꯏꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏ꯫ ꯄꯥꯟꯊꯣꯏ ꯈꯪꯂꯒ ꯍꯧꯒꯠꯂꯛꯂꯤ꯫ ꯔꯣꯕꯥꯔꯠꯅ, "ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯇꯨꯝꯃꯝꯃꯤꯁꯤ ꯀꯩꯒꯤꯅꯣ?" ꯄꯥꯟꯊꯣꯏ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩ꯫ ꯃꯃꯥꯏꯗ ꯆꯣꯠꯂꯤꯕ ꯏꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯁꯨ ꯇꯧꯗꯦ꯫ ꯔꯣꯕꯥꯔꯠꯅ ꯄꯥꯟꯊꯣꯏꯕꯨ ꯃꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯀꯌా ꯇꯧꯔꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯒꯅ ꯄꯥꯟꯊꯣꯏꯕꯨ ꯐꯨꯕꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏ ꯌꯥꯝꯅ ꯋꯥꯅ, ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯋꯥꯕ ꯑꯃ ꯄꯤꯕꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯌꯨꯝꯗꯨꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯅ ꯈꯪꯍꯟꯗꯅ ꯊꯝꯃꯤ꯫ ꯆꯥꯛꯁꯨ ꯔꯣꯕꯥꯔꯠꯅ ꯄꯤꯖꯔꯒꯅ ꯈꯔ ꯆꯥ, ꯄꯤꯖꯗ꯭ꯔꯒꯅ ꯇꯣꯛꯄ ꯇꯧꯗꯨꯅ ꯀꯥꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯄ ꯉꯝꯗꯅ ꯔꯣꯕꯥꯔꯠꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯔꯛꯇ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯥꯟꯊꯣꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤꯕꯁꯤ ꯁꯤꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯔꯝꯅ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤꯗꯅꯤ ꯃꯥꯅ ꯈꯜꯂꯤꯕ꯫ ꯄꯥꯟꯊꯣꯏꯒꯤ ꯃꯇꯧꯕꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯉꯁꯤꯗꯤ ꯏꯁꯣꯔ ꯃꯍꯥꯛꯅꯁꯨ ꯄꯥꯟꯊꯣꯏ ꯃꯁꯥꯃꯛꯀꯤ ꯅꯤꯡꯕꯁꯤ ꯊꯨꯡꯍꯜꯂꯒꯦ ꯈꯜꯂꯕ ꯃꯥꯜꯂꯤ꯫ ꯔꯣꯕꯥꯔꯠꯇꯨ ꯊꯕꯛ ꯑꯃ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯕꯗ ꯍꯥꯊꯨ ꯇꯧꯕꯗ ꯉꯁꯤꯗꯤ ꯀꯥꯗꯣ ꯁꯣ ꯂꯣꯟꯕ ꯀꯥꯎꯔꯒ ꯑꯗꯨꯃꯛ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯔꯣꯕꯥꯔꯠꯇꯨ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯄꯥꯟꯊꯣꯏꯅ ꯊꯣꯡꯗꯨ ꯅꯝꯗꯅ ꯌꯦꯡꯕꯗꯗꯤ ꯍꯥꯡꯕ ꯌꯥꯔꯦ꯫
Maduda Panthoi tapna kanata handana kumtharai. Adubu laibak thiba haibaduni. Robert tumagi phone kaurambadagi lawwa changlakpada. Panthoi ne istiara kumtharaklam libadu ubada Robert mi ukhragani matagum pakhatpa sauningbaga loinana Panthoi gi manak tamna chensilai. Madu ubada Panthoi tunghalaga kanna mathak lomda chenkhatki. Sum selakpada hausikti senpham leitri. Khwai mathak thangba floor do yaw. Magi lambi lairaktrabaduda chapli pi Panthoi do. Robert chu chenkhalak khangani haibagi matagumna Panthoi gi manak tamna chensilai. Maduda Panthoi su kari su khantaba tawdana wangkhraba mathak adudagi songthakri. Adumna tawgani haibadi Robert khalluba tawdabani. Phaba ngamhaudri. Panthoi na takhibadu Robert pakhatna yengduna lai. Ngaklibadi adu wangwa mathakdudagi taribadu Panthoi kari su lawba tawdi. Makhola ma fawwa thokhiri lon thoktabi amagum. Matamdu khara ngalya matamni. Aduna yunggi thabak shu midi kanamta lakri. Adubu gate ngakpagi lairiba nipadudi gate manakta lairambadagi Panthoi na taraklibadu ubada khangba pakatpaga loinatuna Panthoi gi manakta chenchili. Kanano khanna yengi adubu mahangna amukta ukhidribanina munna yengduna. Kanano khanna lairingaida Robert chu mathaktagi kanna sentharakpana Panthoi gi manak yawri. Mathaktagi karigumba ma tarakpagi makhol takhibaduda karino haiduna yengba thoglakpa kawbasu Panthoi na taduna lairibadu uri. Madu hek ubada karimata hangba tawda kawbana hairi. Robert gari thawdoro. Mafum amadu hunthoknaba tawsi. Mi khangnaraktringida. Robert tongi haktangdi mangduna lai. Machagi mataw ubada kawbana han hairi. Gari ngairigi nangbo. Thuna tawni. Gari du thuna thawdoroni nangbo. Robert to mapana hairibadu tabadagi khonglai thuna gari thawdorakli. Panthoi gi thawai yaudraba haksangdugi manaktuda leptuna lairiba gate ngaknaba laiba nipaduda yenglaga kawbana hairi. Thokliba thawdokse nang udi nang karimata khangdi haidana nakoktuda khallu. Aduna nangi afaba oigani ko. Nangsu khangidana aigi tawba ngamba. Khudingmak karigumba nangne nachil thoraklaba nangda nati nangi imung manung sagaina te loinamak hatkadabani khangu. Gate ngaknaba laiba nipadusu yamna kisana hairi. Khangjai sar ai kanamtada haisaroi. Si hairaga masu yauna Panthoi bu gari manungda hapchilaga kawba amadi Robert gari do thawduna chatkai. Aduga gate ngakpagi lairiba nipaduna Panthoi gi asiba haksang taramliba mafam ising ado samthokduna lehaw. Sum thawraklaga kawbana takpa kanasu sangadraba singgon amada laiba pukriyoi kariyoi tawba isingduda Panthoi gi asiba masadusu thadaramlaga mapa masadu gari do yangna thawduna halai. Gari manungduda Robert na mapada pakhatna hang. Kamay tawduna sibo. Minaga khangaraklabadi kamtawgani baba. Kawba karisu thawa saduna khumlai. Kanana bu khangdoino. Ye pugliba mapaduna phawba machagi maramda amukta phawba hanglakhiba laiti. Hangbadi hairunu. Paisadu singanu na haibaduda madi harawuna loikrabani. Adubane ipana tamba ngamdi. Masil thoraklabadi khandunane paisa kharaga amuk piriban. Madudadi machagi wakhalga changba nati kawbu kawthoklamnida. Karisu khalunu ko ipa laiti. Adui saruk bugatta mai onchansi. Security khara thamnaba tawsine. Mapana adumnaga hairakpadudadi Robert karisu khandri. Panthoi lairami haibasi kananasu khangba nati. Aduna karisu singningai laiti haibna khandokri. Asum tawduna numidang osilaki. Panthoi bu hunthoklamliba singoldo nupi amana pendana tengtha noina kapagi khonjeltana pungnin nili. Manak aduaya miyamata tadabana kananasu tadrabasu pendabana yomduna kapliba nipidu big tengtha khonjeldudi lepa laikidri. Asumdana Robert no kanagumba maga wari sanaduna asum magi katama sangi. Thariba famungduda famlaga wari do makha tana sari. Tanjaduda Panthoi na tumlamba sofa duda
Mami ama masi lengboy lengdaboy tawduna layribado Robert Michina haipet ui. Madu ubada laythokna yengi. Adu karimtagi mami tabadi udi. Tanjaduda mapana chak sabagi kawarpaduda Robert kadudagi thokri. Mane hek thokhibaga thong mapanaduda Panthoigi akiba fanglaba shaktamaduna leptana Robert yengduna lehui. Numittu haukre. Robert magi satpham thokpa tawfam thokpa thabak adumak tawi. Mamanaba singa punba nisa saba nupi singa loinaba masi magi di thadokpa yadraba thabakni. Asum tawna numitto Robert magi kada tumduna layringi matam. Punkhattuna thamliba kangkhaldo tapna tapna punlibadu masa mathanda thokli hairaga Robert ki masada tari. Adubu Robert machi khara lenglaga adum tumli. Adubu kangkhaldu ki machi masida kiriba singadu tatlaga handakti Robert ta loinamak tasilakli. Maduda Robert khangpre khangna hagalai. Aduga masada yetchinuna layriba kangkhandu kanthoknaba hotnaringai. Magi kagi dressing table da thiliba mingselduda nipi amagi mami taduna layribado mayek sengna Robert na uri. Madu ubada Robert karino haidana hena munna yengsali. Sum yengsinbada tariba mamido asum hena mayek sengna pugum tawrapadada. Robert kirakladuna kangkhaladu thuna laukthoknaba hotnai. Tanjaduda nipi amagi khonjelna tapna Nasho pikna isay sakpagi makhol tari. Madu tabada Robert chaplepi. Tari bado kadaydagino khanna munna tari. Khangli magi kagi sofa layriba kasindudagini hayo. Asumna lay thongdu kanagumba mana thilakpagi makhol tari. Maduda Robert kangkhaldu prak lauthoklaga kanano haydana thongdu hangi. Adubu kanashu layti. Adumna mahakna kanalay haydana yenginay magi tongda mi ama satkibagumna sawungpangi. Yamna thuna satkibagi mawai fatlawna samkibagum. Duda mamay laythurakduna yenglakpan. Adubu amuksu kanamta layamdi. Nipigi khonjelda saklibi isaydudi hena mayik singaklay. Mani isaydo panthoyni hinglingayda mani izakiba mayik. Isay sakpa pamjarabasu sakpadi adumak phangkidraban. Robert haujikti asengba akiba fawi. Kina thariba sofaduda tapna phamtharakpani. Adubu kanagumba mana hiptuna layribadugi mathakta phamtharakpagumna masada phawrakpadagi khangpre khangna fat haugalai. Aduga kanalay haydana yengbadadi panthoyi asiba masana taduna laykibadugumna sofada hiplibadu oi. Madu ubadadi Robert kanna lauraga makhada sentharai. Maduda amuk khongpham sahaudabadagi stiaruda tharo ontharkla. Machana laubagi makhol tabada kahawbadusu tumlambadigi senthorakpan. Robert na stiaruda ontharklaga makhada taduna layribada uri. Maduda kahawba chansilaga machada hangi. Sopribungo, kamaya ontharaklibanone nangbo? Robert tu mapada yenglaga yamna kina thokiba thawdok mana ukiba singdo amata sithadna tam machana tamliba pawdo kauba thajati. Adubu machabu themai. Ipa layriba sidia karisu khanganu kiganu nangna khanjanbagi oirambasu yaiko. Asumna ahing adumadi Robert na haibadagi mapa macha kamatata layminare. Robert to akibadi adumak phawi. Adubu mapana haibagumna mana hena khansilubagi oirambani khantoktuna adumak tumthakirak. Mathangi ayukni kawbudi mayumda layba mi natti. Aduna magi satpham thokpa thabak chatkri. Robert chu adu mangai koiba yaba koiruraga manaba singa chak chanasi hainaduna sem sari. Robert ki yumdani khwaidagi mathak thangba floor duda mamanaba sing yu thakpana thakpane surupu thakpane isaibu sakpane tawduna langli. Kawusu halaktri. Sum mamanaba singa langlaga isai saklingaida Robert chu isai ama saklai.
ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯀꯤ ꯃꯈꯣꯜ ꯈꯛ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯁꯨ ꯏꯁꯩꯗꯨ ꯁꯛꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯃꯥꯟꯅꯕ ꯈꯔꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯂꯥꯎꯅꯔꯛꯏ꯫ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯒ ꯁꯥꯕ ꯍꯩꯕ ꯃꯤ ꯌꯥꯎꯔ ꯃꯥꯜꯂꯤꯅꯦ, ꯐꯅꯗꯨꯝ ꯃꯥꯜꯂꯤꯅꯦ, ꯃꯈꯥ ꯇꯥꯎ ꯃꯈꯥ ꯇꯥꯎ꯫ ꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯏꯁꯩꯗꯨ ꯁꯛꯄ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯍꯥꯟꯅꯗꯤ ꯔꯣꯕꯥꯔꯠ ꯅꯨꯄꯤꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅꯗꯤ ꯇꯥꯗꯅ ꯃꯍꯥꯛ ꯈꯛꯇꯒꯤ ꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯤ, "ꯏꯁꯩ ꯌꯥꯝ ꯍꯩꯀꯣ"꯫ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯔꯣꯕꯥꯔꯠ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯀꯅꯥꯅꯣ ꯍꯥꯏꯗꯅ꯫ ꯃꯥꯅ ꯏꯁꯩ ꯁꯛꯄ ꯂꯦꯞꯈꯤꯕꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ ꯚꯥꯏ, ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯕꯗꯤ? ꯀꯥꯎꯈ꯭ꯔꯕ꯭ꯔꯣ?" ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯔꯣꯕꯥꯔꯠ ꯑꯃꯨꯛ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯆꯠꯊꯣꯛꯂꯒ ꯃꯆꯤ ꯑꯃꯗ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯅ ꯈꯟꯅ ꯃꯈꯥꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯔꯨꯕꯅꯤ꯫ ꯃꯗꯨꯗ ꯎꯔꯦ ꯄꯥꯟꯊꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ꯫ ꯑꯃꯝꯕꯗꯨꯗ ꯊꯥꯜꯂꯤꯕ ꯂꯥꯏꯠꯀꯤ ꯃꯉꯥꯜꯗꯨꯗ ꯃꯗꯨ ꯎꯕꯗ ꯔꯣꯕꯥꯔꯠ ꯇꯁꯦꯡꯅ ꯀꯤꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯥꯅ ꯃꯃꯥꯟꯅꯕ ꯑꯃꯕꯨ ꯀꯧꯔꯦ ꯍꯥꯏꯔꯒ ꯃꯈꯥꯗ ꯀꯔꯤ ꯎꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩꯁ, ꯀꯩꯝꯇ ꯎꯗꯦꯗ ꯑꯩꯗꯤ꯫ ꯚꯥꯏ, ꯅꯪꯕꯨ ꯌꯥꯝꯅ ꯉꯥꯎꯔꯕ꯭ꯔꯅꯦ? ꯌꯥꯝꯅꯗꯤ ꯊꯛꯈꯤꯗ꯭ꯔꯤ꯫ ꯑꯩꯉꯣꯟꯗ ꯈꯥꯏꯔꯤꯕ꯭ꯔꯣ ꯅꯪꯁꯤꯕꯣ? ꯌꯥꯔꯦꯁꯦ, ꯂꯥꯛꯑꯣꯁꯤ, ꯑꯃꯨꯛ ꯍꯧꯔꯨꯔꯁꯤ." ꯔꯣꯕꯥꯔꯠꯇꯣ ꯑꯃꯨꯛꯇꯪꯒ ꯃꯈꯥꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯥꯅ ꯎꯈꯤꯕꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯆꯤꯡꯗꯨꯅ ꯑꯗꯨꯝ ꯄꯨꯈ꯭ꯔꯤ꯫ ꯔꯣꯕꯥꯔꯠ ꯋꯥꯈꯜꯗ ꯆꯔꯥꯡꯅꯕꯅ ꯌꯨꯗꯨ ꯈꯔꯒꯤ ꯍꯦꯟꯅ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯑꯃ ꯆꯠꯈꯤ, ꯑꯅꯤ ꯆꯠꯈꯤ, ꯂꯣꯏꯅꯃꯛ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯔꯣꯕꯥꯔꯠꯀꯤꯗꯤ ꯃꯌꯨꯝꯅꯤ ꯃꯊꯛꯇꯨꯗ ꯃꯊꯟꯇ ꯉꯥꯎꯔꯒ ꯂꯩꯍꯧꯔꯦ꯫ ꯉꯥꯏꯍꯥꯛ ꯔꯣꯕꯥꯔꯠ ꯑꯗꯨ ꯌꯨ ꯉꯥꯎꯃꯟꯗꯅ ꯃꯈꯥꯗ ꯀꯨꯝꯕ ꯉꯝꯗꯕꯗꯒꯤ ꯇꯨꯝꯕꯣꯏ ꯀꯩꯕꯣꯏ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯥꯁꯣꯜ ꯄꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠ ꯉꯥꯎꯃꯟꯈꯤꯕꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯗꯦ꯫ ꯀꯞꯂꯝꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯒ ꯄꯥꯟꯊꯣꯏꯒꯤ ꯃꯈꯣꯜꯗ ꯏꯁꯩ ꯁꯛꯂꯛꯂꯤ꯫ ꯀꯅꯥꯅꯁꯨ ꯊꯤꯡꯈꯤꯗ꯭ꯔꯦ꯫ ꯏꯁꯣꯔ ꯃꯍꯥꯛꯅꯁꯨ ꯄꯥꯟꯊꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯁꯛꯂꯤꯕ ꯏꯁꯩꯗꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯏ꯫ ꯊꯦꯡꯊꯥꯅ ꯑꯣꯏꯅ ꯄꯦꯟꯗꯕꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤ꯫ ꯏꯁꯩꯗꯨ ꯑꯇꯥꯕ ꯀꯅꯥꯅ ꯊꯛ ꯊꯛ ꯅꯤꯡꯅ ꯀꯤꯔꯒꯗꯕ ꯈꯣꯟꯖꯦꯜ꯫ ꯔꯣꯕꯥꯔꯠꯇꯨ ꯍꯧꯖꯤꯛꯇꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯧꯒꯠꯂꯛꯂꯒ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯑꯁꯨꯝ ꯇꯥꯁꯤꯜꯂꯨꯕꯗ ꯈꯪꯂꯤ ꯈꯣꯟꯖꯦꯜꯗꯨ ꯄꯥꯟꯊꯣꯏꯒꯤꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯌꯨ ꯉꯥꯎꯖꯔꯕꯁꯨ ꯔꯣꯕꯥꯔꯠ ꯑꯀꯤꯕꯗꯤ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯑꯃꯅ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯄꯗꯨꯗ ꯔꯣꯕꯥꯔꯠ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯅꯤꯡ ꯍꯜꯂꯤ, ꯀꯤꯅ ꯀꯤꯅ꯫ ꯃꯅꯤꯡ ꯁꯨꯝ ꯍꯜꯂꯛꯄꯗ ꯍꯟꯐꯝ ꯂꯩꯇ꯭ꯔꯤ꯫ ꯂꯦꯞꯂꯝꯂꯤꯕ ꯃꯤꯒꯤ ꯁꯕꯥꯟ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯤ꯫ ꯃꯇꯧꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯕ ꯔꯣꯕꯥꯔꯠꯇꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ, ꯅꯤꯁꯥꯒ ꯂꯣꯏꯅꯃꯛ ꯍꯜꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯤꯃꯟꯕꯅ ꯃꯈꯥꯗꯁꯨ ꯀꯨꯝꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯄꯥ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯈꯥꯗ ꯃꯄꯥꯒꯤ ꯒꯥꯔꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯛꯏ꯫ ꯇꯟꯖꯥꯁꯤꯗꯅꯤ ꯄꯥꯟꯊꯣꯏꯒꯤ ꯁꯛꯇꯝꯗ ꯉꯧꯔꯣꯛ ꯉꯧꯅ, ꯃꯃꯤꯠꯇꯨꯅ ꯃꯨꯁꯤꯟ ꯃꯨꯔꯒ ꯏꯄꯥ ꯄꯥꯕ ꯃꯁꯥꯗꯨꯒ ꯋꯥꯡꯈ꯭ꯔꯕ ꯌꯨꯝꯗꯨꯗ ꯇꯞꯅ ꯇꯞꯅ ꯅꯞ ꯅꯞꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯔꯣꯕꯥꯔꯠꯇ ꯌꯦꯡꯂꯒ ꯏꯁꯩ ꯁꯛꯂꯒ ꯀꯥꯔꯛꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯔꯣꯕꯥꯔꯠ ꯀꯟꯅ ꯂꯥꯎꯏ, ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯗꯦ꯫ ꯃꯄꯥꯁꯨ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤꯅ ꯌꯨꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝ ꯇꯧꯅ ꯄꯥꯟꯊꯣꯏꯒꯤ ꯊꯋꯥꯏꯗꯣ ꯇꯞꯅ ꯇꯞꯅ ꯀꯥꯔꯛꯄꯅ ꯃꯊꯛ ꯌꯧꯔꯛꯂꯤ꯫ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯍꯤꯡꯂꯤꯉꯩꯗ ꯏꯅꯧꯗ ꯅꯧꯅ ꯐꯖꯕꯤ ꯁꯛꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯤ꯫ ꯑꯀꯤꯕꯇꯅ ꯊꯜꯂꯕ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯤ꯫ ꯀꯤꯔꯕ ꯁꯛꯐꯝꯗꯨꯗ ꯉꯧꯔꯣꯛ ꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯂꯦ ꯍꯥꯏꯔꯒ ꯔꯣꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯔꯣꯕꯥꯔꯠ ꯂꯥꯎꯕꯁꯨ ꯉꯝꯗ ꯊꯛ ꯊꯛ ꯅꯤꯛꯅ ꯂꯩ, ꯃꯆꯤꯜꯗ ꯁꯣꯜꯂꯛꯏ꯫ "ꯄꯥꯟꯊꯣꯏ, ꯑꯩ ꯂꯥꯜꯂꯤ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧ"
haina hanjin haili adubu taakiti Pantoina. Karamnadi taagani minung silaitana otpikiban mabu. Pantoi akiba saktamduga loinana kiraba khonselda kanna noklaga Robert ki akoibada amuk mang amuk uhan tawduna paiduna lairi. Adumna tawrakpadudadi khangba ngamdraduna Robert phamlabadagi fuk hawgalaklaga manakong mensenduna makhada senthagi. Magi tungda khonseladudi adumak noktuna tanarakli. Robert thuna sentharakpada magi tungdagi kanagumba magi khutna mabu laktana intharakpaduda Robert ngakpa ngamhaudraduna istiardo grong onthaki. Kanna sulauri ontharakpagi sainan. Akiba mayamduna Robert makha yaurakpada gyanadumak mangkri. Nakanamadana Rajenga Sakhigado Sakhigi mapamda luhongba macheluraga wari sanatuna noktuna halakli. Sariba waridusu ataigi natti. Migi paisana yomam labani adubu hausikti kauna pirakpa paisaduna migi sengdokraba matungda karamasu lairi. Madu tongduna chatlibani makhoi ani machanupi Panthoibadi makhoina amukta fauba ningsingkiba laiti. Asumna sum garido thauduna lakpada makhoi garidugi maning thangba sittuda Panthoigi thawaidusu yauribado makhoi aninadi uba natti. Noktuna nungaiba mondada wari satuna chali. Nashwarana atapa khonjelda isayama sakuklibado sakhiyamadi Rajena tari. Madu tabada makhoi ani amana amada fatfat yengai. Tariba makoladusu tapna tajarabasu makhoigi manaktagini haibadi khang. Maduna Sakhi tapna mamaidu laithoraklaga maning thangba sittudi yenglakpadadi ore Panthoigi akiba saktamdu kari haigani onthokna kiraba saktam hana makhoina ukhiba Panthoidu natri masa Patrick pari hangawa phijol sili mamiktu sumusin muraga launa pangli I thangda ngauraba kuchuduni machi lengdana makhoida mamit khana yengduna phamlibadu Madu ubada Sakhidi kan hektamak lawi Rajen su khanglaga maningda fat yengi masu sak manana uri. Madu ubada Rajen su lauraga garido mathong maram khangna thawbada lambi mapalda hawba achawba khongang amada thomjeli. Khudaktuda makhoi ni mathwai mangbido. Makhoi anina ihing nahing marak aduda siduna lairibada ubada Panthoigi thawaidu khangna noklamnaga mafamdudagi tapna mangkhira. Mathangi numitki nungthil pung amarom tarakpa duaidani. Kahubasu Robert ni hipliba famungduda famduna Robert pu hawalakpa ngaiduna lai. Mana halakpada Robert na taduna lairambadu ubadagi machabu gyan taraknaba hotnaramlibani. Ngarang ahingdo kahu mayumda halakhidrabani. Mana halakpada machagi lairamliba matawdu ubada ayuknagi doktor kauduna siyeng halaban. Adubu doktor nadi karisu tauroi asokpa kaya yaudi wakhal tarakani hairambadagi mau wakhal tarak pangaiban. Hausik phauba Robert tu wakhal lakti. Kaubadi pakhatlabani. Aduna mi khara kauraga hospital da pukhatlasi khalingai Robert tu mamit khangpang pangthorai. Ngasaidagi mahakpu haugat pangairamliba kaubado Robert na mamit pangthorakpadu ubada machagi manakta nakna changsilag hangai. Ibungo, gyan tarabra. Karisu tawdrabro nangbo. Kari nungaitaba laige ipada hayu hospital chachi. Mapana hairibado tabra tadabra khangde Robert. Mamituna koro otle hairaga yengi. Aduga kaubada fat amuk hana yengai. Machagi moongdo ubada kaubana amukashu hangai. Kaidoragi nangbo. Hantak mukti Robert uanga ngai. Adubu magi makhondo nupigi makhoni. Ashabu khonjel de lauduna hairi. Aina noibo lemna tharoi. Aibu minung silaitana otkhiba noibudi aina lemna tharoi. Aina kari tawraki haibadu suna khoi khanglani. Hairakli bawadu tabada kauba wakhalda chingnaba horakli. Tanjaduda amukashu Robert na nokli hairaga lemna tharoi lemna sungtha tharoi haidana kanna laukhalakli. Aina haina murum soli badu tabada kauba hausikti khanglei
ꯃꯆꯥꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕ ꯊꯧꯁꯥꯔꯨꯗꯕ ꯋꯥꯐꯝꯗꯨ ꯆꯨꯝꯂꯤ ꯄꯥꯟꯊꯣꯏꯒꯤ ꯊꯋꯥꯏꯅ ꯃꯆꯥꯗ ꯆꯪꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ ꯑꯗꯨꯅ ꯃꯥꯏꯕ ꯃꯊꯨꯅ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯈꯟꯊꯔꯛꯏ ꯀꯔꯤꯒꯨꯝꯕ ꯔꯣꯕꯥꯔꯠꯇ ꯆꯪꯂꯤꯕ ꯄꯥꯟꯊꯣꯏꯒꯤ ꯊꯋꯥꯏꯁꯤꯅ ꯃꯥꯏꯕꯗ ꯌꯦꯡꯅꯕ ꯃꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯌꯦꯡꯕꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯃꯤ ꯂꯣꯏꯅꯃꯛ ꯈꯪꯅꯈ꯭ꯔꯒꯅꯤ ꯃꯄꯥ ꯃꯆꯥꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯈꯜꯂꯤ ꯃꯔꯛꯇꯨꯗ ꯔꯣꯕꯥꯔꯠꯇꯤ ꯑꯉꯥꯎꯕꯒꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯒꯦ ꯍꯥꯏꯕꯁꯤ ꯀꯥꯎꯕ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠ ꯃꯊꯟꯇ ꯊꯝꯂꯝꯕꯗꯤ ꯃꯍꯥꯛ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯉꯩ ꯔꯣꯕꯥꯔꯠꯅ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯦꯠ ꯉꯥꯛꯄꯒꯤ ꯂꯩꯔꯤꯕ ꯅꯤꯄꯥꯗꯨ ꯀꯧꯗꯨꯅ ꯂꯩꯃꯤꯟꯅꯍꯜꯂꯝꯂꯒꯦ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯔꯛꯄꯗ ꯔꯣꯕꯥꯔꯠꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯄꯥꯒꯤ ꯃꯀꯣꯛꯇ ꯆꯧꯀ꯭ꯔꯤ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯊꯔꯛꯈꯤ ꯁꯩꯅꯥꯗꯨꯅ ꯀꯥꯎꯕ ꯈꯨꯗꯛꯇ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯃꯤꯠ ꯆꯤꯡꯂꯛꯄ ꯃꯤꯠꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯤꯄꯥ ꯔꯣꯕꯥꯔꯠꯁꯨ ꯃꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯤ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗꯗꯤ ꯏ ꯈꯔ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯌꯨꯝꯒꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯉꯒ ꯔꯣꯕꯥꯔꯠꯄꯨ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈ꯭ꯋꯥꯏꯒꯤ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯗꯨꯗ ꯀꯥꯈꯠꯂꯛꯄꯗꯗꯤ ꯔꯣꯕꯥꯔꯠꯇꯨ ꯂꯩꯔꯝꯂꯤꯕꯗꯨꯁꯨ ꯏꯆꯝ ꯆꯝꯅ ꯂꯩꯔꯝꯕ ꯅꯠꯇꯦ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯜꯂꯦ ꯍꯥꯏꯔꯒ ꯏꯁꯩ ꯑꯃ ꯇꯞꯅ ꯉꯪꯂꯒ ꯅꯣꯝꯗꯅ ꯑꯌꯦꯡꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯥꯎꯕ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯇꯞꯅ ꯃꯆꯥꯕꯨ ꯀꯧꯔꯒ ꯆꯪꯁꯤꯜꯂꯛꯄꯗ ꯔꯣꯕꯥꯔꯠꯇꯨ ꯈꯪꯍꯧꯗꯅ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯕꯨ ꯁꯠ ꯆꯤꯡꯂꯒ ꯃꯈꯥꯗ ꯂꯥꯛꯇꯨꯅ ꯏꯟꯊꯈꯤ ꯀꯥꯎꯕ ꯀꯔꯤꯃꯇ ꯇꯧꯕ ꯅꯪꯍꯧꯗꯗꯅ ꯃꯈꯥꯗ ꯀꯟꯅ ꯂꯥꯎꯗꯨꯅ ꯇꯥꯈ꯭ꯔꯤ ꯃꯥꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯅ ꯇꯥꯕꯗꯒꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯆꯪꯁꯤꯜꯂꯛꯄꯗ ꯔꯣꯕꯥꯔꯠꯅ ꯃꯄꯥꯅ इहिंग नहिंग मरक्ता सीदुना तारिबदुदा साउना मुन्ने येंगुना लेप्लंबदुदा रोबर्टने मपाबु हाटपनी हाइबसी नुपीदुना खंगले मधु खंगलकपदा पाखतना लैकाई मियाम कौरुनबा कन्ना सेनखी निपीदु तंजादुदा रोबर्ट मपाबु येंगलमलगा गाड़ी थौदोक्तुना चटख्री थौरिबदुसु यामना फिंगना ममाई लैदुना मथोंग मरम खंगदुना थौरि सुम थौरकपदा यौरी पांथोइबु हुंदोक्लंबा चिंगोल्द मफम अदु हेक यौबगा रोबर्ट नंगहौरोई मतागुमना गाड़ीदगी कुमथरकलगा पांथोइबु लंगथोक्लंबा पुख्रीदुदा फन चोंगथकी हेक इसिंगदुदा चोंगथाबगा रोबर्ट वखल लाकपगुम तौ अदुना माना लैरमलिबा मफम असि कदाइदुनो खन्ना कोयेंग येंगलकपददि उरी पांथोइगी असिबा मसाना लैखोम लैनांग मरक्तुदा तादुना लैरमलिबदु कुसुदुसु इ थांगदना ngौरी इसिंग अदुमक तिंगदुना लैबगी उनसादुसु फुट लाउबगुम तौर मधु उबदे रोबर्ट कन्न लाउरगा पुख्रीदुदगी काखतना खोनै अदुबु खुद अमना महाकी मखोंगदा काखिबा यारोय हाइबगी मतौगुम चिंथरी पुखीगी इरुनु मधुदा रोबर्ट माबु कनबीनबा कन्न लाउई अदुबु मी तादबा मफमनिना कनानासु ताखिद्रे अंजासिदा पांथोइगी अकीबा फंगलबा खोंजेलना इसै सगलकलै मागी मखोंदुना सिंगोल पुंबा पुंगनिंग हेकनेल मधु ताबदनि हेना रोबर्ट कीबना निकली माक मफम असि यौरगा मसादा चंगलमलिबा पांथोइगी थवाइदु थोख्रबगुम तौरबनिको पांथोइगी थवाइना चंगलगा पुरगदि लाखिबन इसिंगदगी काखतनबा कन्न होतनजबनी अदुबु ngamba कौबा लैति असुम महकने लैरकपना नुमिदांगी मतम ओइसिनग्रे थावलना पुंगान ngalaba singolduda रोबर्ट की हेक ममांगदा पांथोइगी कीरबा सक्तमदुना तपना रोबर्ट की मनाक्ता इसै सकना चंगलिबदो मयेक सेंगना उरे तारे मधु उबदा रोबर्ट कप्पनि लाउबनि लोइरे कनबियु हाइबसितनी माना हौसिक लाउरिबसि अदुबु कनबिनबा कनासु लैते फतबा मेदी ईश्वरनसु मतेंग पांगबिदि हाइबदन
ꯄꯣꯛꯄꯗꯒꯤ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯈꯪꯖꯗ꯭ꯔꯕꯤ ꯑꯋꯥꯕꯗ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕ ꯅꯣꯡꯃꯇꯁꯨ ꯀꯅꯥꯃꯠꯇꯅ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯎꯠꯄꯤꯈꯤꯗ꯭ꯔꯕ ꯄꯥꯟꯊꯣꯏꯅ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯏꯁꯣꯔꯅꯁꯨ ꯀꯔꯤꯃꯠꯇ ꯌꯦꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯁꯪꯁꯤꯜꯂꯛꯄꯅ ꯔꯣꯕꯥꯔꯠꯀꯤ ꯃꯅꯥꯛ ꯌꯧꯔꯛꯀꯗꯧꯔꯦ꯫ ꯔꯣꯕꯥꯔꯠ ꯍꯧꯖꯤꯛꯇꯤ ꯁꯤꯕꯅ ꯐꯔꯦ ꯈꯜꯂꯛꯂꯤ꯫ ꯑꯀꯤꯕꯇꯅ ꯌꯣꯝꯂꯕ ꯃꯥꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯀꯟꯕꯤꯅꯕꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯃꯛꯅꯤ ꯄꯥꯟꯊꯣꯏꯅꯁꯨ ꯍꯤꯡꯂꯤꯉꯩꯗ ꯐꯥꯎꯈꯤꯕꯗꯨ꯫ ꯔꯣꯕꯥꯔꯠꯀꯤ ꯃꯟꯗꯨꯅ ꯀꯞꯇꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯍꯥꯠꯂꯣ! ꯑꯩꯕꯨ ꯍꯥꯠꯂꯣ! ꯑꯩ ꯌꯥꯝ ꯋꯥꯔꯦ! ꯑꯩꯕꯨ ꯑꯣꯠꯂꯒꯅꯨ! ꯑꯩꯕꯨ ꯀꯤꯍꯜꯂꯒꯅꯨ!" ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕꯗꯒꯤ ꯄꯥꯟꯊꯣꯏꯒꯤ ꯁꯛꯇꯝꯗꯨ ꯃꯃꯥꯡꯗꯒꯤ ꯐꯠ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗ ꯔꯣꯕꯥꯔꯠ ꯀꯞꯂꯝ ꯂꯥꯎꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯇꯞꯅ ꯏꯁꯤꯡꯗꯨꯗꯒꯤ ꯀꯥꯈꯠꯅꯕ ꯇꯧꯕꯗꯁꯨ ꯉꯁꯥꯏ ꯈꯨꯠ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯐꯥꯔꯝꯕꯗꯨꯁꯨ ꯐꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯔꯣꯕꯥꯔꯠ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯍꯤꯡꯂꯒꯗꯕ ꯈꯜꯂ ꯃꯥꯜꯂꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯂꯩꯀꯪ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯂꯕꯅꯤ ꯁꯨꯝ ꯀꯥꯈꯠꯂꯛꯄꯅ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯄꯥꯟꯊꯣꯏꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯤ ꯍꯥꯏꯔꯒ ꯑꯍꯤꯡꯕ ꯑꯃꯒꯨꯝꯅ ꯔꯣꯕꯥꯔꯠꯀꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨꯅ ꯅꯝꯁꯤꯟꯈꯤ꯫ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯔꯣꯕꯥꯔꯠ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯅ ꯐ꯭ꯔꯤꯡ ꯀꯥꯎꯔꯝꯂꯒ ꯌꯥꯝꯅ ꯋꯥꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯄꯥꯟꯊꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯈꯥꯡꯅ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯀꯅꯥꯁꯨ ꯆꯪꯅꯗꯅ ꯂꯩꯔꯨꯔꯕ ꯆꯤꯡꯒꯣꯜꯗꯨꯗ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯀꯣꯠꯄ ꯒꯥꯔꯤ ꯑꯃ ꯊꯧꯁꯤꯜꯂꯦ꯫ ꯃꯈꯣꯏ 3 ꯂꯥꯛꯄꯅꯤ꯫ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯂꯒ ꯃꯈꯣꯏꯅ ꯃꯐꯝ ꯆꯥꯔꯦ ꯈꯟꯕ ꯃꯐꯝ ꯑꯃꯗ ꯈꯥꯝꯂꯒ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯅꯤꯄꯥꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯂꯩꯕꯥꯛ ꯍꯥꯞꯄꯗꯤ ꯌꯥꯎꯕ ꯉꯝꯃꯣꯏꯀꯣ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯧꯔꯒ ꯅꯈꯣꯏ ꯑꯅꯤꯅ ꯅꯌꯥꯒ ꯍꯤꯒꯠꯇꯅ ꯇꯨꯝꯃꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯇꯨꯝꯒꯦ, ꯅꯣꯏ ꯑꯅꯤ ꯍꯥꯞꯃꯤꯟꯅꯧ." ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, "ꯇꯨꯝꯃꯣ, ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯪꯅ ꯊꯧꯔꯒꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯇꯨꯝꯗꯣꯏꯅꯤꯅ꯫ ꯇꯨꯝꯃꯣ, ꯁꯦꯊꯔꯣ ꯅꯨꯡꯉꯥꯏꯅ." ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯗ ꯇꯥꯗ꯭ꯔꯗꯤꯅꯦ ꯒꯥꯔꯤꯁꯤ ꯊꯧꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ, ꯑꯗꯨꯃꯗꯤ ꯈꯪꯖꯍꯧꯍꯦ." ꯍꯥꯏꯔꯤꯕꯒꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯅꯤꯄꯥꯗꯨꯗꯤ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯈꯨꯗꯩ ꯑꯃ ꯊꯥꯔꯒ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯄꯥꯟꯊꯣꯏꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯕꯨ ꯄꯣꯂꯣꯏꯕꯤꯅꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯍꯥꯏꯖꯔꯛꯂ꯫ ꯃꯗꯨꯗ ꯅꯤꯄꯥꯗꯨ ꯈꯪꯍꯧ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯩꯕꯥꯛ ꯍꯥꯞꯂꯤꯕ ꯅꯤꯄꯥ ꯑꯃꯅ ꯅꯣꯛꯂꯒ, "ꯍꯩꯃꯥ, ꯆꯠꯇ꯭ꯔꯤꯅꯦ ꯑꯩꯈꯣꯏ! ꯅꯪ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦꯅ ꯄꯥꯈꯠꯂꯒ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏꯔꯕ?" ꯃꯗꯨꯗ ꯇꯨꯝꯂꯝꯂꯤꯕ ꯅꯤꯄꯥꯗꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯄꯥ ꯑꯅꯤꯗꯨꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯅꯤ ꯑꯗꯨꯅꯗꯤ, "ꯑꯣꯏꯔꯣꯏ, ꯆꯠꯁꯤ, ꯃꯐꯝ ꯑꯁꯤ ꯀꯅꯥ ꯆꯪꯅꯗꯕ ꯃꯐꯝꯅꯤ, ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ, ꯆꯠꯍꯧꯔꯁꯤ" ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯏꯁꯩ ꯇꯞꯅ ꯁꯛꯂꯛꯄ ꯇꯥꯏ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ 3 ꯑꯀꯤꯕ ꯐꯥꯎ꯫ ꯏꯔꯕꯁꯨ ꯄꯥꯟꯊꯣꯏꯕꯨ ꯃꯃꯥꯡꯗ ꯎꯈꯤꯕ ꯅꯤꯄꯥꯗꯨꯗꯤ ꯄꯥꯟꯊꯣꯏꯅ ꯍꯥꯏꯔꯝꯕꯗꯨ ꯊꯥꯖꯕꯅ ꯁꯛꯂꯛꯂꯤꯕ ꯏꯁꯩꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯆꯤꯡꯒꯣꯜ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯀꯤꯖꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯇꯪ ꯍꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯤꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯉꯛꯏ꯫ ꯁꯨꯝ ꯊꯤꯔꯛꯄꯅ ꯎꯔꯦ ꯏꯁꯤꯡ ꯈꯔ ꯂꯩꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯄꯠꯊꯕ ꯍꯧꯔꯕ ꯃꯁꯥꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ 3 ꯇꯨꯡꯍꯜꯂꯤ, ꯆꯦꯟꯈꯤꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯅ ꯃꯃꯥꯡꯗ ꯂꯥꯛꯂꯝꯕ ꯅꯤꯄꯥꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯍꯥꯏꯖꯕꯗꯒꯤ ꯃꯈꯣꯏ 3 ꯆꯪꯗꯨꯅ ꯄꯥꯟꯊꯣꯏꯒꯤ ꯄꯠꯂ ꯄꯨꯝꯂꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯅꯝꯐꯨꯗ ꯄꯨꯈꯠꯂꯛꯇꯨꯅ ꯊꯥꯡꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯒꯥꯔꯤꯗꯨꯗ ꯍꯥꯞꯀꯠꯂꯤ꯫ ꯔꯣꯕꯥꯔꯠꯀꯤ ꯃꯁꯥꯗꯤ ꯄꯥꯟꯊꯣꯏꯅ ꯂꯩꯈꯣꯝ ꯃꯔꯛꯇ ꯅꯝꯁꯤꯜꯂꯒ ꯍꯥꯠꯈꯤꯕꯅ ꯃꯈꯣꯏꯅ ꯎꯈꯤꯗ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯦ꯫ ꯃꯈꯣꯏ 3ꯗꯨ ꯄꯥꯟꯊꯣꯏꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯃꯈꯣꯏꯅ ꯍꯥꯟꯅꯅ ꯈꯪꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯏꯕꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯒ ꯂꯣꯏꯅꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅ ꯄꯥꯟꯊꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯗ ꯃꯈꯣꯏ 3ꯅ ꯇꯨꯝꯂꯤꯉꯩ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯗ
Panthoi mahagpu Lairam Len at tilhanbibagi tagat uhay kaya haisirami. Asum taw na makoy ahumsu. Panthoi mateng pangkibasida tamoy penjawi. Mapuksi maginungay ba pangjarak tribe Panthoi. Lairam Lenda mapugi laikonda nungay na laiki. Matang sida isay sakpi hayri bawariya siloy sinjari.